ꯑꯩꯈꯣꯏꯒꯤ ꯉꯁꯥꯏꯒꯤ ꯅꯍꯥꯁꯤꯡ ꯂꯩꯔꯤꯕ ꯃꯌꯥꯝ ꯑꯩꯈꯣꯏꯒꯤ ꯏꯔꯥꯡꯁꯤꯒꯤ ꯈꯨꯗꯣꯡꯆꯥꯕ ꯂꯧꯔꯒ ꯍꯥꯏꯕ ꯇꯥꯔꯦ ꯂꯩꯔꯤꯕ ꯐꯤꯕꯝꯁꯤ ꯈꯨꯗꯣꯡꯆꯥꯕ ꯂꯧꯔꯒ ꯁꯦꯟꯗꯥꯟꯅꯕ ꯂꯝꯕꯤ ꯑꯣꯏꯅ ꯑꯦꯛꯁꯇꯣꯔꯁꯟꯒꯤ ꯀꯩꯅꯣꯁꯤꯗ ꯆꯪꯁꯤꯜꯂꯛꯄ ꯁꯤꯒꯤ ꯀꯩꯅꯣ ꯃꯌꯥꯝꯁꯤꯗ ꯌꯥꯎꯁꯤꯜꯂꯛꯄ ꯁꯤꯒꯨꯝꯕ ꯃꯌꯥꯝꯁꯤꯡꯁꯤꯗ ꯑꯩꯈꯣꯏ ꯋꯥꯔꯅꯤꯡ ꯇꯧꯖꯔꯤ ꯅꯈꯣꯏ ꯁꯤꯒꯨꯝꯕ ꯀꯩꯅꯣꯁꯤ ꯇꯣꯛꯇ꯭ꯔꯒꯗꯤ ꯍꯧꯖꯤꯛꯇꯤ NSA ꯇꯧꯔꯒ ꯕꯨꯛ ꯇꯧꯕ ꯑꯣꯔ ꯁꯤꯔꯤꯌꯁ ꯑꯣꯏꯕ ꯀ꯭ꯔꯥꯏꯝꯁꯤꯡꯗ ꯑꯩꯈꯣꯏ NIAꯗ ꯁꯤ ꯑꯦꯛꯁꯇꯣꯔꯁꯟꯒꯤ ꯇꯣꯏꯅ ꯇꯧꯔꯕ ꯑꯦꯛꯁꯇꯣꯔꯁꯟꯒꯤ ꯀꯦꯁꯁꯤꯡꯁꯤꯁꯦ ꯑꯩꯈꯣꯏ NIAꯗ ꯁꯤꯟꯅꯔꯒꯅꯤ ꯍꯥꯏꯅ NIAꯗꯁꯨ ꯑꯩꯈꯣꯏ ꯔꯤꯀꯃꯦꯟ ꯇꯧꯕ ꯍꯧꯔꯒꯅꯤ ꯍꯥꯏꯅ ꯑꯩꯈꯣꯏ ꯄꯨꯂꯤꯁꯀꯤ ꯁꯥꯏꯠꯇꯒꯤ ꯃꯁꯤ ꯊꯝꯖꯒꯦ ꯑꯗꯨ ꯃꯁꯤ ꯌꯥꯔꯤꯈꯩ ꯑꯩꯈꯣꯏ ꯉꯁꯥꯏꯒꯤ ꯂꯩꯔꯤꯕ ꯅꯍꯥꯁꯤꯡꯅꯁꯨ ꯃꯁꯤ ꯈꯔ ꯒ꯭ꯌꯥꯟ ꯇꯥꯕꯤꯌꯨ ꯃꯌꯥꯝ ꯑꯃ ꯐꯥꯔꯤꯕ ꯈꯣꯠꯂꯤꯕ ꯃꯌꯥꯝꯁꯤꯡꯁꯤꯗ ꯑꯩꯈꯣꯏ ꯉꯁꯥꯏꯒꯤ ꯅꯧꯅ ꯆꯪꯉꯛꯄ ꯃꯌꯥꯝ ꯑꯃ ꯌꯥꯎꯔꯤ ꯍꯧꯈꯤꯕ ꯆꯍꯤ ꯑꯃꯁꯤꯒꯤ ꯃꯅꯨꯡꯗ ꯑꯣꯔ ꯍꯧꯈꯤꯕ ꯊꯥ 5-6ꯁꯤ ꯃꯅꯨꯡꯗ ꯆꯪꯉꯛꯄ ꯃꯌꯥꯝ ꯑꯃ ꯁꯤꯒꯤ ꯂꯝꯕꯤꯁꯤꯗ ꯑꯩꯈꯣꯏ पैसा फंगनी खनबा और किनो पावर अमा अनएकाउंटेबल होइबा पावर अमा एक्सरसाइज तौगनी है वखलोन दो यावरगा चंगपो ओइरंगनी है खली अमदु सिंगदु हौजि मतम ngaliङै सिदा टोपी हौ नत्रगदि हयेंग नखोइना फ्यूचर दा थबा इंखांग तोंनिङपा अमा तोंनिङपा मेनस्ट्रीम दा लाङिङ मतमदा मसि अवाबो ओइगनी हैना थंजगे इनपुट अमा फंगबदगी हाइबा तारे रोइना KCP नोंग्रेन कोंबा ग्रुप की मियोय खरा लांगोल गेम विलेज जोन 3 की जगह अखोगी प्रीजुडिशियल एक्टिविटीज है एक्सटोर्शन चिंबा अदगी मयामदा की अखंग तहनबा सुम कांगू अमा लेरेना इनपुट फंगबदगी अखोगी कंबाइन टीम ना अखोई चंगगा अयुक्सिदा लांगोलदा अखोई सर्च ऑपरेशन अमा तौजै हाइबा सर्च ऑपरेशन सिदा अखोई मियोय तरेत अखोइना फगतपा ngamjai हाइबा मियोइसिंग असि अई ममिंग पथोकजरके अहानबदा लोकसांबम अलिन सिंजमय ओइनाम थिंगेलदगी अनिसुबदा कोनसम रोहित पाछोइदगी अदो अहुमसुबदा संजू वाहेंगबम पैलेस कंपाउंड महाबली ममांग फंजोबम थोइबा मंगांग एलाइस मलेमगानबा थोंजू पार्ट 2 दगी अदुगा मंगा सुबदा वाइखोम हेरो मैतै तखेल ममांग लेका इम्फाल लिस्टगी यांगलेम विकास मैतै सिंजमई यांगलेम लेकाइदगी अदुगा तयचुबदा हेंथोइबी मोयांगथेम उरिपो गोपालजी लेकतगी हाइबा मियोइ तेरेची हाइबा मफम अमदा कोइ लेरबदगी मखोइसी कोइ फगचरे अदो मखोइदगी अखोइना इंक्रिमिनेटिंग ओइबा कोइ पोचांग हाइबा तारे कोइ रिकवर तौबा ngamjai अहानबदा कोइ white color की Toyota Fortuner सी मागी पीरिबा नंबर MN06LA7346 असी फेक नंबर ने ओइरंगनी है नकोइ थाजै अदुगा अतोप नतब Toyota मनुंगसिदा अतोप नंबर प्लेट मंगा अमुगसु यावरमी हाइबसिंगसी अखोइगी Toyota सिदगी फंगजबनी अदुगा Hyundai Grand i10 white in color अमगा अदुगा Royal Enfield Classic 350 brown color अमगा अदगी पिस्टल 7.65 की पिस्टल अमगा फंगजे अदुगा पिस्टल अमगा तोपा पिस्टल अमगा अखोइ फंगजरे लोइना मोबाइल फोन केमो फ्लैश यूनिफॉर्म मयाम माहिबा तारे बुट न चिंगबा गियर मयाम यावरगा सुमाइना हाइबा मफमसिंगसिदगी कोइ रिकवर तौबा ngame अदुगी मतुंगिना हाइबा मियोइसिंगसिगी मतक्ता कोइ लमफेल पुलिस स्टेशन दा FIR अमा रजिस्टर तौरगा कोइ सि लोगी ओइबा मखा ताबा इन्वेस्टिगेशन गी दमक्ता कोइ थबक पाखत हौजरे अदु निंसिंग बयाबदी नोंगनी मिदहुमनी मरी निसी ममांगदा कोइ सोशल मीडिया इन्फ्लुएंसर अमगा मरी लेनना सुंबा खरा अकी अखंगी थबक तौरखिबा लेबनी अदुदा हौजिकी हाइबा मियोइसिंगसिसु कोइ इन्वेस्टिगेशन तौजरी कोइसिंगसिसु दम कोइसिंगसिगी हौजे हाइ समना हाइबदा इन्वॉल्वमेंट अदुम फंगिबा फॉर्च्यूनर कार कोइगी इन्वॉल्वमेंट तुम लेरबनी आई थमजगे लोइनाना हौजिकसी एक्सटोर्शन गी केनोसी याम हिंगलकना मरम लोइतना कोइगी प्रजासिंगी साइटगी यामना पेनदबा खोनदबा सोशल मीडिया दा कइदा कोइसु मयाम सोशल मीडिया दा मॉनिटर तौजो मतमदा एक्सटोर्शन की सांगी सुम वांखलपसिना प्रजासिंग जनरली majority of the population state sida laiba अखोगी
ꯄꯣꯄꯨꯂꯦꯁꯟ ꯄ꯭ꯔꯖꯥ ꯑꯌꯥꯝꯕ ꯑꯦꯛꯁꯇꯣꯔꯁꯟꯒꯤ ꯆꯩꯊꯦꯡꯁꯤ ꯄꯨꯕ ꯉꯝꯗꯕꯒꯤ ꯈꯣꯜꯂꯥꯎꯁꯤ ꯀꯟꯅ ꯂꯥꯛꯏ ꯑꯗꯨꯅ ꯃꯁꯤꯒꯤ ꯁꯤꯡꯁꯤꯗ ꯑꯩꯈꯣꯏ ꯄꯨꯂꯤꯁꯁꯨ ꯑꯩꯈꯣꯏ ꯇꯨꯃꯤꯟꯅ ꯂꯩꯊꯣꯛꯇꯦ ꯑꯩꯈꯣꯏꯅꯁꯨ ꯍꯥꯟꯅ ꯑꯄꯤꯜ ꯇꯧꯖꯈꯤꯕ ꯂꯩ ꯍꯥꯏꯕꯗꯤ ꯄꯨꯂꯤꯁꯇ ꯃꯇꯝ ꯆꯥꯅ ꯄꯥꯎ ꯄꯤꯕꯤꯌꯨ ꯄꯥꯎ ꯄꯤꯕꯤꯔꯒꯗꯤ ꯑꯩꯈꯣꯏꯗ ꯉꯁꯥꯏꯒꯤ ꯑꯩꯈꯣꯏꯅ ꯑꯦꯛꯁꯟ ꯇꯧꯕꯁꯤꯗ ꯑꯩꯈꯣꯏ ꯐꯖꯅ ꯈꯣꯡꯂꯩ ꯆꯨꯝꯅ ꯇꯧꯕ ꯉꯝꯃꯤ ꯑꯗꯨꯒ ꯀꯔꯤꯒꯨꯝꯕ ꯑꯩꯈꯣꯏꯅ ꯖꯁ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥꯗ ꯈꯛꯇꯪ ꯍꯥꯏꯕ ꯈꯛꯇꯪ ꯑꯣꯏꯕ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯉꯁꯥꯏ ꯍꯪꯉꯨꯕ ꯃꯇꯝꯗꯗꯤ ꯏꯟꯐꯣꯔꯃꯦꯁꯟꯁꯤ ꯄꯤꯅꯤꯡꯗꯕꯒꯨꯝꯕ ꯁꯤꯒꯨꯝꯕꯁꯤ ꯌꯥꯝꯅ ꯊꯣꯛꯏ ꯖꯔꯅꯦꯜ ꯑꯣꯏꯅ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥꯗ ꯗꯤꯃꯥꯟꯅ ꯈꯥꯡꯕ ꯉꯝꯗ꯭ꯔꯦ ꯈꯣꯠꯇ꯭ꯔꯦ ꯖꯔꯅꯦꯜ ꯑꯣꯏꯕ ꯁ꯭ꯇꯦꯠꯃꯦꯟꯗꯤ ꯄꯨꯡꯄꯤ ꯄꯤꯕ ꯑꯗꯨꯕꯨ ꯑꯩꯈꯣꯏꯅ ꯇꯃꯛꯅ ꯀꯔꯥꯏꯗꯒꯤ ꯀꯔꯥꯅ ꯗꯤꯃꯥꯟ ꯇꯧꯔꯛꯏ ꯀꯔꯝꯕ ꯑꯦꯛꯁꯇꯣꯔꯁꯟꯅꯣ ꯅꯝꯕꯔ ꯁꯤꯌꯔ ꯇꯧꯕꯤꯌꯨ ꯀꯔꯤ ꯇꯧꯔꯛꯏ ꯐꯨꯇꯦꯖ ꯁꯤꯌꯔ ꯇꯧꯕꯤꯌꯨ ꯍꯥꯏ ꯀꯥꯟꯗꯗꯤ ꯃꯌꯥꯝ ꯑꯩꯈꯣꯏ ꯃꯌꯥꯝ ꯑꯃ ꯍꯥꯏꯕ ꯇꯥꯔꯦꯅꯦ ꯑꯩꯈꯣꯏꯗ ꯀꯤꯕꯔꯥ ꯀꯩꯗꯧꯕꯅꯣ ꯈꯪꯗꯕ ꯄꯤꯅꯤꯡꯗꯕ ꯏꯟꯐꯣꯔꯃꯦꯁꯟ ꯁꯤꯌꯔ ꯇꯧꯅꯤꯡꯗꯕ ꯁꯤꯒꯨꯝꯕꯁꯤ ꯃꯌꯥꯝ ꯌꯥꯎꯕꯁꯤ ꯁꯤꯌꯔ ꯇꯧꯕꯤꯌꯨ ꯑꯩꯈꯣꯏ ꯀꯟꯐꯤꯗꯦꯟꯁꯤꯌꯦꯜ ꯑꯣꯏꯅ ꯑꯩꯈꯣꯏ ꯂꯣꯏꯅ ꯊꯝꯖꯒꯦ ꯑꯩꯒꯤ ꯑꯣꯐꯤꯁꯃꯛꯇꯗ ꯂꯥꯛꯑꯒ ꯏꯁꯥꯃꯛ ꯎꯅꯖꯔꯒꯁꯨ ꯂꯣꯏꯅ ꯏꯟꯐꯣꯔꯃꯦꯁꯟ ꯑꯩꯈꯣই ꯀꯟꯐꯤꯗꯦꯟꯁꯤꯌꯦꯜ ꯂꯣꯏꯅ ꯊꯝꯖꯒꯅꯤ ꯀꯅꯥꯅ ꯄꯤꯔꯛꯄ ꯏꯟꯐꯣꯔꯃꯦꯁꯟꯅꯣ ꯀꯅꯥꯒꯤꯗꯒꯤ ꯇꯧꯔꯛꯄꯅꯣ ꯍꯥꯏꯕꯗꯣ ꯑꯩꯈꯣꯏ ꯀꯔꯤꯝꯇ ꯁꯤꯌꯔ ꯇꯧꯗꯕꯤꯗ ꯃꯁꯤ ꯃꯌꯥꯝꯒꯤ ꯁꯤꯡꯁꯤ ꯑꯩꯈꯣꯏ ꯀꯟꯐꯤꯗꯦꯟꯁꯤꯌꯦꯜ ꯑꯣꯏꯅ ꯑꯩꯈꯣꯏꯅ ꯏꯟꯐꯣꯔꯃꯦꯁꯟꯁꯤꯡꯁꯤ ꯀꯂꯦꯛ ꯇꯧꯔꯒ ꯃꯌꯥꯝꯒꯤ ꯉꯁꯥꯏꯒꯤ ꯊꯦꯡꯅꯔꯤꯕ ꯄ꯭ꯔꯣꯕ꯭ꯂꯦꯝꯁꯤꯡꯗꯣ ꯑꯩꯈꯣꯏ ꯁꯣꯜꯕ ꯇꯧꯅꯕ ꯑꯩꯈꯣꯏ ꯑꯉꯝꯕ ꯊꯥꯛꯇ ꯍꯣꯠꯅꯖꯒꯦ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯍꯣꯠꯅꯔꯤ ꯍꯟꯗꯛꯀꯤ ꯍꯧꯈꯤꯕ ꯅꯨꯃꯤꯠ 4-5ꯁꯤ ꯈꯛꯇꯪꯗ ꯑꯩꯈꯣꯏꯅ ꯏꯝꯐꯥꯜ ꯋꯦꯁ ꯗꯤꯁꯇ꯭ꯔꯤꯛ ꯄꯨꯂꯤꯁ ꯈꯛꯇꯅ ꯑꯩꯈꯣꯏꯅ ꯐꯥꯒꯠꯂꯤꯁꯤ ꯃꯤ 11 ꯁꯨꯔꯦ ꯑꯦꯛꯁꯇꯣꯔꯁꯟꯒ ꯃꯔꯤ ꯂꯩꯅꯕ ꯗꯤꯃꯥꯟꯒ ꯃꯔꯤ ꯑꯗꯨꯅ ꯑꯩꯈꯣꯏ ꯄꯨꯂꯤꯁꯅ ꯇꯨꯃꯤꯟꯅ ꯇꯨꯝꯃꯒ ꯂꯩꯕ ꯅꯠꯇꯦ ꯄꯨꯂꯤꯁ ꯃꯣꯅꯤꯇꯔ ꯀꯟꯅ ꯇꯧꯔꯤ ꯑꯗꯨꯒꯤ ꯃꯊꯛꯇ ꯍꯧꯖꯤꯛꯇꯤ ꯑꯦꯛꯁꯇꯣꯔꯁꯟꯁꯤ ꯁꯨꯝ ꯍꯦꯟꯒꯠꯂꯛꯑꯒꯗꯤ ꯑꯩꯈꯣꯏꯅ ꯑꯦꯛꯁꯇꯣꯔꯁꯟꯗ ꯐꯥꯔꯤꯕ ꯃꯤꯁꯤꯡꯁꯤ ꯔꯥꯎꯟ ꯌꯥꯎꯁꯤꯜꯂꯛꯑꯦ ꯃꯃꯥꯡꯗ ꯐꯥꯈꯤꯕ ꯇꯧꯔꯛꯄ ꯑꯁꯤꯒꯨꯝꯕ ꯃꯊꯪ ꯀꯦꯁ ꯆꯦꯟꯅꯔꯛꯄꯁꯤꯡꯁꯤ ꯑꯩꯈꯣꯏ ꯍꯧꯖꯤꯛ NSA ꯇꯧꯕ ꯑꯩꯈꯣꯏ ꯍꯧꯔꯒꯅꯤ NSAꯒꯤ ꯄ꯭ꯔꯤꯄꯦꯔꯦꯁꯟ ꯑꯁꯤ ꯇꯧꯔꯒ ꯑꯩꯈꯣꯏꯅ NSA ꯇꯧꯔꯒ ꯑꯩꯈꯣই ꯑꯗꯨꯒꯤ NSA ꯕꯨꯛ ꯇꯧꯕꯒꯤ ꯑꯩꯈꯣই ꯃꯁꯤ ꯍꯧꯔꯒꯅꯤ ꯍꯥꯏꯅ ꯑꯩ ꯄ꯭ꯔꯦꯁꯀꯤ ꯈꯨꯠꯊꯥꯡꯗꯁꯨ ꯊꯝꯖꯒꯦ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯉꯁꯥꯏꯒꯤ ꯅꯍꯥꯁꯤꯡ ꯂꯩꯔꯤꯕ ꯃꯌꯥꯝ ꯑꯩꯈꯣꯏꯒꯤ ꯏꯔꯥꯡꯁꯤꯒꯤ ꯈꯨꯗꯣꯡꯆꯥꯕ ꯂꯧꯔꯒ ꯍꯥꯏꯕ ꯇꯥꯔꯦ ꯂꯩꯔꯤꯕ ꯐꯤꯕꯝꯁꯤ ꯈꯨꯗꯣꯡꯆꯥꯕ ꯂꯧꯔꯒ ꯁꯦꯟꯗꯥꯟꯅꯕ ꯂꯝꯕꯤ ꯑꯣꯏꯅ ꯑꯦꯛꯁꯇꯣꯔꯁꯟꯒꯤ ꯁꯤꯗ ꯆꯪꯁꯤꯜꯂꯛꯄ ꯁꯤꯒꯤ ꯃꯌꯥꯝꯁꯤꯗ ꯌꯥꯎꯁꯤꯜꯂꯛꯄ ꯁꯤꯒꯨꯝꯕ ꯃꯌꯥꯝꯁꯤꯡꯁꯤꯗ ꯑꯩꯈꯣꯏ ꯋꯥꯔꯅꯤꯡ ꯇꯧꯖꯔꯤ ꯅꯈꯣꯏ ꯁꯤꯒꯨꯝꯕ ꯇꯣꯛꯇ꯭ꯔꯒꯗꯤ ꯍꯧꯖꯤꯛꯇꯤ NSA ꯇꯧꯔꯒ ꯕꯨꯛ ꯇꯧꯕ ꯑꯣꯔ ꯁꯤꯔꯤꯌꯁ ꯑꯣꯏꯕ ꯀ꯭ꯔꯥꯏꯝꯁꯤꯡꯗ ꯑꯩꯈꯣꯏ NIAꯗ ꯁꯤ ꯑꯦꯛꯁꯇꯣꯔꯁꯟꯒꯤ ꯇꯣꯏꯅ ꯇꯧꯔꯕ ꯑꯦꯛꯁꯇꯣꯔꯁꯟꯒꯤ ꯀꯦꯁꯁꯤꯡꯁꯤ ꯑꯩꯈꯣই NIAꯗ ꯁꯤꯟꯅꯔꯒꯅꯤ ꯍꯥꯏꯅ NIAꯗꯁꯨ ꯑꯩꯈꯣꯏ ꯔꯤꯀꯃꯦꯟ ꯇꯧꯕ ꯍꯧꯔꯒꯅꯤ ꯍꯥꯏꯅ ꯑꯩꯈꯣꯏ ꯄꯨꯂꯤꯁꯀꯤ ꯁꯥꯏꯠꯇꯒꯤ ꯃꯁꯤ ꯊꯝꯖꯒꯦ ꯑꯗꯨ ꯃꯁꯤ ꯌꯥꯔꯤꯈꯩ ꯑꯩꯈꯣꯏ ꯉꯁꯥꯏꯒꯤ ꯂꯩꯔꯤꯕ ꯅꯍꯥꯁꯤꯡꯅꯁꯨ ꯃꯁꯤ ꯈꯔ ꯒ꯭ꯌꯥꯟ ꯇꯥꯕꯤꯌꯨ ꯃꯌꯥꯝ ꯑꯃ ꯐꯥꯔꯤꯕ ꯈꯣꯠꯂꯤꯕ ꯃꯌꯥꯝꯁꯤꯡꯁꯤꯗ ꯑꯩꯈꯣꯏ ꯉꯁꯥꯏꯒꯤ ꯅꯧꯅ ꯆꯪꯉꯛꯄ ꯃꯌꯥꯝ ꯑꯃ ꯌꯥꯎꯔꯤ ꯍꯧꯈꯤꯕ ꯆꯍꯤ ꯑꯃꯁꯤꯒꯤ ꯃꯅꯨꯡꯗ ꯑꯣꯔ ꯍꯧꯈꯤꯕ ꯊꯥ 5-6ꯁꯤ ꯃꯅꯨꯡꯗ ꯆꯪꯉꯛꯄ ꯃꯌꯥꯝ ꯑꯃ ꯁꯤꯒꯤ ꯂꯝꯕꯤꯁꯤꯗ ꯑꯩꯈꯣꯏ ꯄꯩꯁꯥ ꯐꯪꯒꯅꯤ ꯈꯟꯕ ꯑꯣꯔ ꯄꯋꯥꯔ ꯑꯃ ꯑꯟꯑꯦꯀꯥꯎꯟꯇꯦꯕꯜ ꯑꯣꯏꯕ ꯄꯋꯥꯔ ꯑꯃ ꯑꯦꯛꯁꯔꯁꯥꯏꯖ ꯇꯧꯒꯅꯤ ꯍꯥꯏꯕ ꯋꯥꯈꯜꯂꯣꯟꯗꯨ ꯌꯥꯎꯔꯒ ꯆꯪꯉꯛꯄ ꯑꯣꯏꯔꯝꯒꯅꯤ ꯍꯥꯏꯅ ꯈꯜꯂꯤ ꯑꯗꯨꯁꯤꯡꯗꯨ ꯍꯧꯖꯤꯛ ꯃꯇꯝ ꯉꯜꯂꯤꯉꯩꯁꯤꯗ ꯇꯣꯛꯄꯤꯍꯧ ꯑꯗꯨ ꯅꯠꯇ꯭ꯔꯒꯗꯤ ꯍꯌꯦꯡ ꯅꯈꯣꯏꯅ ꯐ꯭ꯌꯨꯆꯔꯗ ꯊꯕꯛ ꯏꯪꯈꯥꯡ ꯇꯧꯅꯤꯡꯉꯛꯄ ꯑꯃ ꯇꯧꯅꯤꯡꯉꯛꯄ ꯃꯦꯟꯁꯇ꯭ꯔꯤꯝꯗ ꯂꯥꯛꯅꯤꯡꯕ ꯃꯇꯝꯗ ꯃꯁꯤ ꯑꯋꯥꯕ ꯑꯣꯏꯒꯅꯤ ꯍꯥꯏꯅ ꯊꯝꯖꯒꯦ ꯑꯗꯨꯅ NIAꯗ ꯁꯤꯟꯅꯕ ꯀꯦꯁꯁꯤꯡ ꯁꯤꯟꯅꯔꯛꯑꯕ ꯑꯣꯔ NSA ꯇꯧꯔꯒ ꯃꯌꯥꯝ ꯑꯃ ꯑꯩꯈꯣꯏꯅ ꯖꯦꯜꯗ ꯀꯩꯗ ꯊꯝꯖꯤꯜꯂꯛꯄ ꯇꯥꯔꯒꯗꯤ ꯅꯈꯣꯏꯒꯤ ꯀꯦꯔꯤꯌꯔꯁꯨ ꯂꯣꯏꯅ ꯃꯥꯡꯒꯅꯤ ꯑꯗꯨꯅ ꯄ꯭ꯔꯖꯥꯗꯁꯨ ꯑꯩꯈꯣꯏ ꯑꯄꯤꯜ ꯇꯧꯖꯔꯤ ꯃꯃꯥ ꯃꯄꯥ ꯂꯩꯔꯤꯕꯁꯤꯡꯗꯁꯨ ꯑꯄꯤꯜ ꯇꯧꯖꯔꯤ ꯆꯠꯂꯤꯕ ꯏꯆꯥꯁꯤꯡꯅ ꯆꯠꯊꯣꯛꯏꯕ ꯈꯣꯠꯇꯣꯛꯏꯕꯁꯤꯡꯁꯤ ꯀꯅꯥ ꯇꯤꯟꯅꯔꯤꯒꯦ ꯀꯔꯤ ꯇꯧꯔꯤꯒꯦ ꯍꯥꯏꯕꯗꯨ ꯐꯖꯅ ꯁꯦꯟꯅꯕꯤꯔꯒ ꯃꯁꯤꯒꯨꯝꯕ ꯈꯨꯗꯣꯡꯊꯤꯕ ꯀꯩ ꯃꯌꯥꯝꯁꯤ ꯃꯈꯣꯏꯒꯤ ꯄꯨꯟꯁꯤꯗ ꯅꯪꯗꯅꯕ ꯍꯣꯠꯅꯕꯤꯌꯨ ꯑꯗꯨꯒ ꯄꯨꯂꯤꯁꯁꯨ ꯍꯦꯟꯅ ꯀꯟꯅ ꯑꯦꯛꯁꯇꯣꯔꯁꯟꯒꯤ ꯁꯤꯗ ꯑꯩꯈꯣꯏ ꯃꯥꯏꯀꯩꯁꯤꯗ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯁꯤꯒꯤ ꯑꯦꯛꯁꯟ ꯂꯧꯈꯠꯅꯕ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯂꯣꯏꯅ ꯁꯦꯝ ꯁꯥꯗꯨꯅ ꯂꯩꯔꯤ ꯑꯗꯨꯅ प्रजासिंगना डाउट लेबिगनु पुलिस अखोइदा फजन शेयर तौबियु इन्फॉर्मेशन मतम चाना शेयर तौबियु मतम चाना शेयर तौरगदि अखोइ प्रिवेंशन फजन ngambani मतम चाना शेयर तौबियु अदुगा पुलिस का लोइदना मयामना मतेंग पांबिदुना अखोइ एक्सटॉर्शन की समस्या सी कोकना होनमिनसी है काई मतंग सिदा थैंक यू